Assalamualaikum everyone. Maya mekoi madrasa yatim khana gi ekoi na online amadi offline gi di thodong na hojedi ko online de koi na to bada tawdinge mamang da su kana gumba na phana yam na mateng pang bire hujik aduga ekoi gi ngasi ai gi baya amana mahaki maming de haibira no hare mahang na su ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯁꯨꯄꯔꯐꯥꯏꯟ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯒꯤ ꯆꯦꯡ ꯕꯦꯈꯥꯏ ꯑꯅꯤ ꯑꯃꯅꯦ ꯗꯔꯝꯐꯧ ꯑꯃꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛꯅ ꯕꯌꯥ ꯑꯃꯅ ꯑꯩꯈꯣꯏꯅ ꯃꯗꯔꯁꯥ ꯌꯦꯇꯤꯝ ꯈꯥꯅꯥꯒꯤ ꯆꯦꯡ ꯑꯐꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯆꯦꯡ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔꯐꯥꯏꯟꯗꯣ ꯑꯅꯤ ꯑꯃꯒ ꯃꯇꯦꯡ ꯇꯧꯕꯤꯔꯛꯄꯗꯣ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯝꯄꯤꯌꯣꯒꯤ ꯍꯦꯗ ꯑꯣꯐꯤꯁ ꯌꯧꯔꯛꯑꯦ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯊꯦꯡꯛ ꯌꯨ ꯑꯜꯂꯥꯍꯅ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯍꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯒꯤ ꯃꯗꯔꯁꯥꯗꯣ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯇꯝꯕꯗ ꯃꯈꯥꯒꯤ ꯒ꯭ꯔꯥꯎꯟꯗꯣ ꯂꯩꯕꯥꯛ ꯑꯣꯏꯕꯅ ꯎꯐꯨꯜ ꯌꯥꯝ ꯍꯧꯕ ꯑꯉꯥꯡꯁꯤꯡ ꯑꯣꯏꯕꯅꯤꯅ ꯃꯗꯨꯅ ꯃꯗꯨꯒꯤꯗꯣ ꯑꯝꯇꯪ 1-5-10 ꯊꯥꯒꯦꯅ ꯑꯩꯈꯣꯏ ꯈꯟꯖꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯃꯩꯇꯩ ꯄꯥꯡꯒꯜ ꯌꯨꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯣꯝꯄꯤꯌꯣꯒꯤ ꯊꯧꯃꯤꯁꯤꯡꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯃꯇꯦꯡ ꯑꯉꯝꯕ ꯂꯨꯄꯥ ꯑꯃ ꯑꯅꯤ ꯄꯥꯡꯕꯤꯔꯒ ꯃꯗꯔꯁꯥ ꯑꯁꯤꯒꯤ ꯌꯦꯇꯤꯝꯁꯤꯡ ꯑꯁꯤꯗ ꯄꯤꯕꯗ ꯁꯥꯎ ꯐꯪꯃꯤꯟꯍꯧꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯉꯁꯤꯒꯤ ꯀꯅꯥꯒꯨꯝꯕꯅꯁꯨ ꯄꯥꯡꯂꯛꯏꯁꯤꯗꯒꯤ ꯍꯦꯟꯅ ꯉꯝꯕ ꯄꯥꯡꯕ ꯉꯝꯕꯁꯤꯡꯅ ꯃꯇꯦꯡꯁꯤ ꯈꯔ ꯆꯥꯎꯅ ꯄꯥꯡꯕꯤꯔꯒ ꯃꯗꯔꯁꯥ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯁꯣꯟꯕ ꯑꯃꯗꯤ ꯍꯤꯞꯄ ꯇꯨꯝꯕꯗ ꯎꯐꯨꯜ ꯊꯣꯛꯑꯒ ꯍꯧꯖꯤꯛ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯔꯇꯪ ꯑꯣꯏꯁꯨ ꯁꯥꯐꯕ 1-5-10 ꯊꯥꯖꯤꯜꯂꯒ ꯃꯇꯝ ꯈꯔꯒꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯉꯝꯗ꯭ꯔꯤ ꯐꯥꯎꯒꯤ ꯑꯣꯏꯕ ꯇꯦꯝꯄꯔꯔꯤ ꯂꯩꯔꯤꯁꯤꯗ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯊꯝꯖꯔꯤ